Palelgi area da kan mamong da khutong na duna miyam na Bijoypur da leiba 26 sector Assam Rifles ki barricade lauthokraba matung da ngasi ayu pung 10 taba adwaida amuk hana barricade adu thamjilakre hari mafam asigi khunja sing mi painabadagi yumgi polom kya hondok na duna lanjena ba hokre Imphal More lambi gi Bijoypur area da Assam Rifles na barricade sajinduna achada walking sek tawda ka henba thawong satabadagi Naga Students Union Sandel gi hanagi president amasung Amashu I taba makai fubagi tawdu laikre lambi asida sathok sasin tawriba miyam da barricade asina khudong sadaba kaya thohan badagi masi lauthoknaba kaya rakhana khangkibasu laikrabani miyam gi wakada se Assam Rifles na tabi dabadagi khongjang fawba sangsin ba laikrabani housing mi fam aduda Assam Rifles na nauna barricade amuk shazilakpa asina maram oiraga miyam gi kari karamba iho amuk lakadagi haiba tambang umdri irambasigi matang da Bijoypur dagi nupi amana fongdrokpada ngarang gi thawdo adu thokraba matung Bijoypur da security personnel amata thamdabana mafam asigi miyam da sauna mi paiba pohale adomoina ma kaksing dagi khul ngakpa miyoi mari na lambi da gari amagi manungda yarektuna shanglaga laiki Live activity makoi mari ngashigi ayuk anganbada 26 sector Assam Rifles ki personnel singna faduna puki maduda Assam Rifles ki maikai dagi nomai round kharasu kaplomki miyoi mari fakiba duga iroina na nupi singna kaksingi MLA da pau phiki madugi matungda kaksing district ki police ki SP na mari lenaba singga pau founder ba matungda miyoi mari adu Palel police station da sinarkre Assam Rifles ki thawong asina maram oiraga yumnak humfuma thoirom leiba kul asigi miyam yumgi polong kya puthokna duna lanjena ba hore miyam gi mi paiba se kokna na ba mafam asida state security force matiksana thambiu haina nupi atun makatana fongdroki nungdang sida kamando amdagi khoi sida khulai paiba amdagi ngakpiu haiba akoi khunjida di nomai paiba khulai paiba masai keno ba amabu leijadi isa sumna khatang ni khoi leijarije sida kanagumba am kamando amda leibigide matamdu da hujigi haiba moi nupam janga si phariba marije siji khatani ahin leminagiba sina tanda khogi sida ambo ngakpi breite adonga si MLA da chaluba matamda hudi MLA na hai noi sida khudong thiba thooi haibagi akoina noi sida kamando thamdabani adonga si di thamane di haibire